ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯑꯔꯣꯏꯕꯗ ꯊꯝꯖꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯋꯥꯍꯪꯁꯤꯡꯕꯨ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔ ꯁꯦꯅꯥꯄꯇꯤꯗ ꯐꯥꯔꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯀꯥꯡꯖꯝ ꯍꯣꯃꯦꯟꯁꯤꯡꯕꯨ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃꯗꯤ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯃꯊꯪ ꯑꯣꯏꯅ ꯅꯆꯟ ꯂꯧꯈꯠꯆꯒꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯊꯥꯡꯒꯗꯒꯤ ꯕꯤꯖꯣꯏ ꯇꯣꯡꯕ꯭ꯔꯝꯅꯤ꯫ ꯕꯤꯖꯣꯏ ꯇꯣꯡꯕ꯭ꯔꯝꯅ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯑꯅꯤꯈꯛ ꯍꯪꯕꯤꯔꯛꯏ, ꯅꯆꯟ ꯄꯥꯊꯣꯛꯆꯒꯦ꯫ ꯇꯥꯇꯣꯟ, ꯅꯅꯥꯎꯅ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯉꯥꯡꯕ ꯄꯥꯝꯕꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯖꯨꯕꯥ ꯀꯨꯁꯨꯝ ꯃꯁꯥ ꯑꯅꯤ ꯑꯃꯁꯨ ꯅꯞꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩ ꯄꯥꯝꯕꯤ ꯑꯃꯗ ꯂꯩ ꯃꯆꯨ 3 ꯁꯥꯠꯂꯦ꯫ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ꯫ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯟꯅꯒꯤ ꯃꯄꯤ ꯑꯣꯏꯔꯤꯕ ꯑꯉꯥꯡꯕ ꯂꯩ ꯁꯥꯠꯄ ꯄꯥꯝꯕꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯏ, ꯍꯥꯔꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯆꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯊꯝꯕꯤꯔꯛꯂꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ꯫ ꯑꯍꯣꯏ꯫ ꯕꯤꯖꯣꯏ ꯇꯣꯡꯕ꯭ꯔꯝꯅ ꯍꯪꯕꯤꯔꯛꯏꯁꯦ ꯖꯨꯕꯥ ꯀꯨꯁꯨꯝ ꯍꯥꯏꯕꯁꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯤꯅꯥ ꯔꯣꯖ ꯍꯥꯏꯕ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯝꯕꯤ ꯑꯃꯅꯤ꯫ ꯃꯁꯤꯗ ꯇꯧꯔꯤꯕ ꯃꯦꯊꯣꯗ ꯍꯥꯏꯇꯥꯔꯦ, ꯃꯆꯨ 2-3 ꯁꯥꯠꯂꯤꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯐꯇꯤꯡ ꯍꯥꯏꯅ ꯈꯪꯅꯩ꯫ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ 2 ꯇꯧꯕ ꯌꯥꯏ, 3 ꯇꯧꯕ ꯌꯥꯏ, ꯍꯣꯏ ꯃꯆꯨ ꯃꯜꯇꯤ ꯀꯂꯔ ꯍꯥꯏꯔꯒ ꯅꯞꯄꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁꯤꯗ ꯁꯤꯙꯔꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯍꯧꯕ ꯄꯥꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯈꯣꯏꯅ ꯆꯍꯤ 20-30ꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯥꯝꯕꯤ ꯑꯃ ꯅꯦꯝꯃꯝꯕꯗꯣ ꯆꯥꯎꯔꯀꯥꯟꯗ ꯐꯨꯠ 30-40 ꯋꯥꯡꯈꯤꯑꯕ꯫ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯥꯗꯣ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯄꯥꯏꯕ ꯐꯪꯉꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟꯅꯦ꯫ ꯑꯗꯨꯝ ꯍꯥꯏꯅ ꯄꯥꯝꯕꯤ ꯑꯃꯗ ꯂꯣꯡꯉꯤꯕ ꯃꯁꯥ ꯕ꯭ꯔꯥꯟꯁꯤꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯇꯞ ꯇꯞꯅ ꯃꯥꯒꯤ ꯒ꯭ꯔꯣꯠ ꯂꯥꯛꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯃꯥꯡꯉꯛꯈꯤꯅꯦꯕ, ꯁꯤꯙꯔꯛꯀꯅꯤ, ꯑꯟꯍꯦꯜꯗꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯑꯃꯈꯛꯅ ꯑꯗꯨꯝ ꯑꯦꯒꯦꯟꯁꯇ ꯒ꯭ꯔꯦꯚꯤꯇꯤꯗ ꯑꯗꯨꯝ ꯆꯠꯈꯤꯅꯦꯕ ꯄꯥꯝꯕꯤꯁꯦ꯫ ꯑꯗꯨ ꯆꯠꯂꯕꯅꯤꯅ ꯑꯁꯣꯟꯕ ꯃꯁꯥꯁꯦ ꯂꯩꯍꯧꯒꯅꯦꯕ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯍꯥꯏꯇꯥꯔꯦ, ꯑꯉꯥꯡꯕ ꯄꯥꯝꯕꯤ ꯍꯥꯏꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯍꯥꯏꯅ ꯈꯪꯅꯩ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯞꯄꯤꯕ ꯃꯆꯨ 2ꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯁꯥꯏꯌꯣꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯁ꯭ꯇꯣꯛꯁꯤꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜꯗꯤ ꯀꯟꯐꯝ ꯊꯣꯛꯄꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯥꯎꯅ ꯊꯥꯕꯤꯔꯤꯁꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯇ ꯊꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯝꯂꯥꯗ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯦ꯫ ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏ ꯒ꯭ꯔꯣꯠꯁꯤ ꯕꯦꯂꯦꯟꯁ ꯑꯃꯗ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ꯫ ꯕꯦꯂꯦꯟꯁ ꯑꯃꯗ ꯀꯃꯥꯏꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯝꯕꯤꯁꯤꯡꯁꯦ ꯃꯁꯥꯁꯤꯡꯁꯦ ꯑꯃꯒꯁꯦ ꯒ꯭ꯔꯣꯠ ꯃꯥꯟꯅꯔꯣꯏꯕ, ꯑꯃꯅ ꯍꯦꯟꯈꯤꯅꯤ ꯑꯃꯅ ꯂꯩꯍꯧꯒꯅꯤ꯫ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯨꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯎꯁꯤꯡꯁꯤꯅ ꯍꯩ ꯄꯥꯝꯕꯤꯁꯤꯡ ꯋꯥꯡꯉꯀꯥꯟꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯁꯥꯁꯤꯡ ꯑꯝꯇ ꯎꯔꯛꯇꯦ ꯍꯥꯏꯁꯦ, ꯁꯤꯈꯤꯕ ꯀꯪꯈꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯆꯨꯁꯦ 3ꯁꯦ ꯃꯥꯟꯅꯅ ꯅꯞꯄꯤꯕꯅꯤ, 3ꯃꯛ ꯁꯥꯠꯍꯟꯅꯤꯡꯕꯅꯤꯅ 3ꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯃꯁꯥ ꯐꯠꯇꯔꯦ, ꯁꯣꯛꯆꯜꯂꯦ ꯍꯥꯏꯕꯁꯦ, ꯁꯤꯒꯤꯁꯨ ꯐꯠꯇꯕ ꯃꯁꯥꯁꯤꯡꯗꯣ ꯈꯔ ꯂꯧꯊꯣꯛꯄꯤꯔꯒꯅꯤ, ꯈꯔ ꯐꯕꯗꯣ ꯊꯝꯕꯤꯔꯒꯅꯤ꯫ ꯇꯤꯟ ꯀꯥꯡꯒꯨꯝꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯤꯂꯤꯕꯛ ꯌꯥꯝ ꯂꯩꯒꯟꯕꯅꯦ꯫ ꯃꯤꯂꯤꯕꯛꯀꯤꯡꯕ ꯂꯩꯇꯥꯔꯒꯅ ꯑꯩꯈꯣꯏ ꯅꯤꯝ ꯑꯣꯏꯜꯒꯨꯝꯕꯀꯣ 5 ml/ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯍꯥꯞꯄꯒ ꯀꯥꯞꯊꯣꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯦꯜꯗꯤ ꯑꯣꯏ ꯍꯥꯏꯔꯤꯕ ꯒ꯭ꯔꯣꯠ ꯍꯦꯟꯅ ꯂꯩ ꯐꯔꯤꯕ ꯑꯅꯤꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯛꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ꯫ ꯍꯥꯟꯅꯒꯤ ꯑꯃꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯁꯥ ꯐꯠꯇꯕ, ꯁꯥꯎ ꯐꯠꯇꯕꯗꯣ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯣꯏꯁꯦ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯛꯊꯠꯄꯤꯕ꯫ ꯑꯗꯨꯒ ꯑꯟꯍꯦꯜꯗꯤ ꯑꯣꯏꯕ ꯃꯁꯥ ꯈꯔ ꯐꯠꯇꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯒ꯭ꯔꯣꯠꯁꯦ ꯏꯟꯀꯔꯦꯖ ꯇꯧꯕ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯣꯠꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯒꯗꯤ ꯄꯥꯝꯕꯤ ꯑꯗꯨꯝ ꯃꯆꯨ 3ꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯕꯤꯖꯣꯏ ꯇꯣꯡꯕ꯭ꯔꯝꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯌꯣꯡꯆꯥꯛꯅ ꯀꯥꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯇꯧꯒꯅꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯥꯔ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯇꯣꯟꯅ ꯑꯃꯨꯛꯇꯪ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯋꯥꯐꯝꯗ ꯊꯝꯕꯤꯔꯛꯂꯤ꯫ ꯌꯣꯡꯆꯥꯛꯀꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯍꯪꯕꯤꯔꯛꯄ ꯃꯇꯝ ꯌꯥꯝ ꯆꯥꯏ꯫ ꯑꯗꯣ ꯃꯥꯒꯤ ꯍꯥꯔ ꯍꯥꯞꯄ ꯃꯇꯝꯒꯤꯕꯨꯗꯤ ꯃꯦ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯃꯄꯥꯟ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯁ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯍꯧꯒꯗꯣꯏꯅꯦ꯫ ꯑꯗꯨꯕꯨ ꯌꯣꯡꯆꯥꯛꯀꯤ ꯑꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯍ꯭ꯋꯥꯏꯠ ꯋꯥꯁ ꯇꯧꯕꯤꯕ꯫ ꯍ꯭ꯋꯥꯏꯠ ꯋꯥꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯁꯨꯅꯨꯅ ꯇꯧꯔꯒ ꯃꯤꯇꯔ 1 ꯋꯥꯡꯕꯁꯦ, ꯑꯩꯈꯣꯏ ꯍꯥꯔꯠꯋꯦꯌꯔꯗ ꯐꯪꯉꯤꯕ ꯁꯨꯅꯨꯁꯦ ꯑꯩꯈꯣꯏꯅ ꯊꯤꯠꯄꯤꯔꯒ ꯁꯨꯅꯨꯁꯦ ꯇꯩꯕꯤꯕ꯫ ꯇꯩꯗ꯭ꯔꯤꯉꯩꯗ ꯁꯨꯅꯨ ꯄꯥꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯒ ꯃꯤꯇꯔ 1 ꯋꯥꯡꯕꯁꯦ ꯇꯩꯁꯟꯕꯤꯕꯁꯤꯅ ꯇꯤꯟꯅ ꯀꯥꯔꯛꯄꯗꯒꯤ ꯊꯤꯡꯕ ꯉꯝꯃꯤ꯫ ꯂꯩꯅꯥꯒꯨꯝꯕ ꯆꯪꯒꯗꯧꯕ ꯀ꯭ꯔꯥꯎꯟ ꯃꯈꯣꯡꯗ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝꯕꯗꯒꯤ ꯈꯔ ꯃꯈꯩ ꯊꯤꯡꯕ ꯉꯝꯃꯤ꯫ ꯃꯁꯤ ꯀꯔꯤꯒꯤ ꯇꯩꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯀꯥꯛꯁꯤꯁꯤ ꯈꯛꯇꯪ ꯅꯠꯇꯅ ꯌꯣꯡꯆꯥꯛꯁꯦ ꯂꯩꯀꯪ ꯀꯪꯉ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯩꯕ꯫ ꯑꯗꯣ ꯃꯁꯤ ꯈꯔ ꯃꯈꯩ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯔ ꯃꯈꯜ ꯑꯃ ꯑꯦꯁꯤꯌꯥꯟ ꯂꯣꯡ ꯍꯣꯔꯟ ꯕꯣꯔꯔ ꯀꯥꯏꯅ ꯂꯩꯀꯣ, ꯑꯗꯒꯤ ꯀꯥꯛꯁꯤꯗ ꯍꯨꯠꯄ ꯕꯣꯔꯔꯁꯨ ꯂꯩ, ꯑꯗꯩ ꯁꯦꯃꯤ ꯂꯨꯄꯔ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯛꯐꯩꯗꯧꯅ ꯀꯥꯜꯂ ꯆꯠꯄ ꯇꯤꯟ ꯃꯈꯜ ꯈꯔꯁꯨ ꯂꯩ꯫ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯩꯕꯥꯛꯇꯒꯤ ꯀꯥꯔꯛꯇꯅꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯅꯨꯁꯤ ꯇꯩꯕꯤꯕꯁꯤꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯁꯨꯅꯨꯁꯤ ꯇꯩꯔꯒꯗꯤ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗ ꯇꯤꯟ ꯑꯃꯅ ꯃꯈꯨꯟ ꯍꯨꯠꯂꯝꯕꯁꯦ ꯃꯀꯛ ꯂꯥꯎꯕ ꯂꯩꯕꯥꯛ ꯃꯆꯨ ꯃꯧꯗꯨꯗ ꯃꯈꯨꯟ ꯑꯃ ꯍꯨꯠꯄꯁꯦ ꯑꯩꯈꯣꯏꯅ ꯎꯗꯦꯕ꯫ ꯑꯗꯨ ꯁꯨꯅꯨꯁꯦ ꯇꯩꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏ ꯇꯤꯟ ꯍꯨꯠꯂꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯅꯥ ꯀꯣꯂꯥ ꯆꯥꯕꯒꯤ ꯃꯍꯤ ꯕ꯭ꯔꯥꯎꯟ ꯃꯆꯨꯗ ꯆꯦꯟꯊꯔꯛꯀꯅꯦꯕ꯫
ꯆꯨꯔꯛꯀꯅꯤ ꯉꯁꯥꯏ white ꯇꯩꯕꯁꯤꯗ chocolate ꯃꯆꯨꯗ ꯁꯥꯡ ꯆꯦꯟꯗꯔꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯀꯣꯁꯟ ꯃꯦꯖꯔ ꯂꯧꯕ ꯌꯥꯔꯦ ꯁꯤ ꯃꯈꯨꯟꯁꯤꯗ ꯇꯤꯟꯁꯤ ꯍꯨꯠꯂꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯥꯟꯁꯦ ꯁꯥꯕ ꯃꯇꯝꯁꯤꯗ ꯃꯁꯥ ꯃꯎ ꯐꯅ ꯆꯥꯅꯕ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯃꯆꯤꯟꯖꯥꯛ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯆꯤꯟꯖꯥꯛ ꯀꯃꯥꯏꯅ ꯇꯧ ꯄꯤꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯇꯥꯔꯦ ꯀꯦꯅꯣꯄꯤ ꯍꯥꯏꯗꯤ ꯃꯥꯏ ꯃꯁꯥꯅ ꯐꯟꯗꯣꯛꯏꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯨꯠ 30ꯃꯨꯛ ꯐꯟꯗꯣꯛꯑꯦꯅ ꯐꯨꯠ 30ꯃꯨꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯝ ꯁꯝꯅ ꯐꯨꯠ 2 ꯅꯠꯇ꯭ꯔꯒ 3ꯒꯤ ꯔꯦꯗꯤꯌꯁꯇ ꯀꯣꯏꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯁꯟꯊꯤ ꯁꯩꯌꯨꯡꯒꯤ ꯍꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯥꯔꯝꯌꯥꯔꯠ ꯃꯦꯅ꯭ꯌꯨꯔ ꯍꯥꯏꯗꯤ ꯐꯥꯔꯝꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯒꯤ ꯁꯦꯝꯕꯒꯤ ꯍꯥꯔ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯥꯅꯤꯛ ꯃꯦꯅ꯭ꯌꯨꯔ ꯃꯈꯜ ꯅꯠꯇ꯭ꯔꯒ ꯚꯔꯃꯤ ꯀꯝꯄꯣꯁꯀꯨꯝꯕ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯒꯅꯤ ꯑꯗꯣ ꯌꯣꯡꯆꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯟꯒꯤ ꯍꯥꯔ ꯍꯥꯏꯇꯥꯔꯦ ꯏꯟꯑꯣꯔꯒꯥꯅꯤꯛ ꯍꯥꯔꯁꯦ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯏꯅꯕ ꯁꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯃꯦꯅꯔ ꯀꯝꯄꯣꯁꯀ ꯄꯨꯟꯅ ꯍꯥꯞꯄꯤꯕꯗ ꯃꯉꯣꯟꯗ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯁꯤꯌꯥꯟꯒꯤ ꯍꯥꯔ ꯍꯥꯞꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯔꯤꯌꯥ ꯑꯁꯤ 500 ꯒ꯭ꯔꯥꯝ ꯂꯧꯕꯤꯔꯕ ꯑꯗꯨꯒ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯑꯩꯈꯣꯏꯅ SSP ꯍꯥꯏꯕꯁꯤꯅ 800 ꯒ꯭ꯔꯥꯝ ꯑꯃ ꯑꯗꯨ MOP ꯃ꯭ꯌꯨꯔꯦꯠ ꯑꯣꯐ ꯄꯣꯇꯥꯁꯤꯅ 200 ꯒ꯭ꯔꯥꯝ ꯑꯃ ꯑꯁꯤ ꯂꯧꯕꯤꯔꯒ ꯇ꯭ꯔꯦꯟꯁ ꯑꯁꯤꯗ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯣ ꯍꯥꯞꯄꯤꯕꯁꯤ ꯑꯗꯨ ꯃꯁꯤ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯂꯤꯠ ꯗꯣꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ 500 ꯒ꯭ꯔꯥꯝ 800 ꯒ꯭ꯔꯥꯝ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯂꯣꯏꯅ ꯍꯥꯞꯇ꯭ꯔꯒꯁꯨ ꯃꯄꯥꯟ ꯁꯥꯗ꯭ꯔꯤꯉꯩꯗ ꯑꯃ ꯍꯥꯞꯍꯧꯔꯕ ꯃꯄꯥꯟ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃ ꯍꯥꯞꯄꯁꯥꯅ ꯁ꯭ꯄ꯭ꯂꯤꯠ ꯗꯣꯁ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯤꯔ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯔꯃꯤ ꯀꯝꯄꯣꯁ ꯅꯠꯇ꯭ꯔꯒ ꯀꯥꯎꯇꯪ ꯃꯤꯅꯔꯦꯜꯕꯨ ꯑꯣꯏꯔꯣ ꯀꯝꯄꯣꯁꯀꯤ ꯁꯔꯨꯛꯁꯦ ꯑꯣꯔꯒꯥꯅꯤꯛ ꯃꯤꯅꯔꯦꯜꯁꯦ ꯍꯥꯞꯀꯗꯕ ꯆꯥꯡꯁꯤꯅ ꯄꯥꯝꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 20 to 25 kg ꯒꯨꯝꯕꯁꯦ ꯃꯁꯤ ꯐꯖꯅ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯟꯁ ꯑꯁꯤ ꯈꯨꯝꯖꯤꯟꯕꯤꯔꯒ ꯏꯁꯤꯡ ꯐꯖꯅ ꯆꯥꯏꯁꯤꯟꯕꯤꯔ ꯊꯝꯃꯅꯤ ꯑꯗꯣ ꯍꯌꯦꯡ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯌꯦꯡ ꯀꯥꯛꯁꯤꯁꯦ ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯍꯥꯏꯁꯦ ꯄꯥꯜꯂꯛꯑꯀꯥꯟꯗ ꯍꯌꯦꯡ ꯃꯥꯒꯤ ꯂꯩ ꯀꯦꯜꯂꯛꯄ ꯂꯩ ꯃꯊꯪꯗ ꯃꯍꯩ ꯑꯃꯨꯛ ꯀꯦꯜꯂꯛꯀꯅꯦꯕ ꯑꯗꯣ ꯃꯣꯏꯁꯤ ꯀꯦꯜꯂꯛꯄꯩꯁꯦ ꯂꯩ ꯑꯣꯏꯅ ꯀꯦꯟꯕꯁꯤꯃꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯋꯥꯠꯄꯗ ꯂꯩꯔꯅꯤ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯖꯤꯡ ꯕꯣꯔꯣꯟ ꯃꯣꯂꯤꯕꯗꯦꯅꯝꯒꯨꯝꯕꯁꯦ ꯃꯣꯏ ꯋꯥꯠꯄ ꯑꯃ ꯑꯗꯩ ꯀꯦꯜꯁꯤꯌꯝꯒ ꯄꯣꯇꯥꯁꯀꯁꯨ ꯋꯥꯠꯂꯤ ꯑꯗꯨ ꯀꯦꯜꯁꯤꯌꯝꯒ ꯄꯣꯇꯥꯁꯀꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ SSPꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯀꯦꯜꯁꯤꯌꯝꯒ ꯕꯣꯔꯣꯟꯒꯁꯤꯗꯤ ꯃꯣꯏ ꯁꯤꯗ ꯌꯥꯎꯖꯔꯦꯕ ꯈꯔꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭रोꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯆꯥꯏꯕꯗ ꯀꯦꯜꯁꯤꯌꯝꯒ ꯁꯜꯐꯔꯒꯁꯤ ꯌꯥꯎꯈ꯭ꯔꯦꯕ ꯕꯣꯔꯣꯟꯒ ꯖꯤꯡꯒ ꯌꯥꯎꯕꯁꯤꯅꯦꯅ ꯁꯤ ꯊꯤꯕꯤꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯁꯤꯅ ꯁꯥꯠꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯞꯊꯤꯂꯤꯟ ꯑꯦꯁꯤꯇꯤꯛ ꯑꯦꯁꯤꯠ ꯑꯩꯅ ꯍꯤꯗꯥꯛ ꯑꯃꯒ ꯆꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟꯅꯦ ꯃꯥꯔꯀꯦꯠꯇ ꯃꯁꯤ ꯄ꯭ꯂꯥꯅꯣꯐꯤꯛꯁ ꯍꯥꯏꯔꯒꯁꯨ ꯐꯪꯕꯅꯦ ꯃꯥꯁꯤ ꯍꯦꯟꯅ ꯆꯥꯏꯕꯁꯨ ꯌꯥꯗꯦ ꯋꯥꯠꯅ ꯆꯥꯏꯕꯁꯨ ꯌꯥꯗꯦ ꯍꯦꯟꯖꯜꯂꯨꯔꯗꯤ ꯂꯩꯁꯤ ꯀꯦꯜꯍꯟꯗꯕ ꯍꯦꯟꯅ ꯀꯦꯟꯈꯤꯗꯣꯏꯅꯦꯕ ꯃꯥꯁꯤ ꯑꯗꯣ ꯃꯥꯁꯤ ꯃꯥꯒꯤ ꯗꯣꯁꯁꯤ 1 ml per 4.5 ꯂꯤꯇꯔꯁꯤꯗ 1 mlꯒꯤ ꯆꯥꯡꯗ ꯍꯥꯞꯄꯒ ꯂꯩ ꯁꯥꯠꯂꯛꯄ ꯍꯧꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯀꯥꯞꯄꯤꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯃꯍꯩ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯀꯦꯜꯂꯦ ꯍꯥꯏꯇꯥꯔꯗꯤ ꯃꯍꯩ ꯑꯣꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀꯥꯞꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯃꯍꯩ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯀꯦꯟꯕꯁꯤꯗꯤ ꯈꯔ ꯊꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯁꯤꯅ ꯊꯤꯡꯅꯕꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯊꯣꯛꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡꯁꯤ ꯌꯥꯝ ꯆꯣꯠꯍꯟꯕꯤꯗꯕ ꯌꯣꯡꯆꯥꯛꯀꯤ ꯃꯈꯣꯡꯁꯤ ꯑꯗꯨꯒ ꯌꯥꯝ ꯀꯪꯍꯟꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯀꯪ ꯍꯦꯛ ꯀꯪꯕ ꯈꯪꯆꯣꯠ ꯍꯦꯛ ꯆꯣꯠꯄ ꯑꯗꯩ ꯇꯦꯝꯄꯔꯦꯆꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯔꯝꯕꯗꯤ ꯈꯪꯍꯥꯏ ꯍꯥꯏꯒꯠꯄ ꯉꯁꯤ ꯅꯣꯡꯃꯩ ꯈꯪꯍꯥꯏꯒ ꯍꯥꯏꯒꯠꯄꯒꯨꯝꯕ ꯑꯍꯤꯡꯗ ꯈꯪꯏꯪꯕ ꯁꯨꯝ ꯀꯥꯟꯗ ꯑꯌꯥꯝꯕꯅ ꯄꯥꯝꯕꯤꯁꯤꯡꯒꯤ ꯂꯩ ꯀꯦꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯋꯦ ꯑꯗꯨꯒ ꯃꯍꯩ ꯑꯣꯜꯂꯦꯅ ꯇꯧꯔꯀꯥꯟꯗ ꯍꯦꯛ ꯀꯦꯟꯕꯀꯣ ꯑꯗꯩ ꯑꯣꯜꯂꯝꯗꯥꯏꯗ ꯍꯦꯛ ꯀꯦꯟꯕ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔ ꯄꯣꯂꯤꯅꯦꯁꯟ ꯇꯧꯕꯁꯤꯗꯅꯦ ꯐꯖꯅ ꯇꯧꯗꯕ ꯑꯗꯩ ꯎꯆꯦꯛ ꯋꯥꯌꯥꯅ ꯅꯨꯡꯁꯤꯠꯅ ꯇꯧꯒꯗꯕꯗꯁꯨ ꯅꯨꯡꯁꯤꯠꯁꯦ ꯍꯦꯛ ꯀꯟꯃꯜꯂꯒꯗꯤ ꯇꯧꯗꯕꯤꯗ ꯃꯄꯥꯟꯗ ꯍꯦꯛ ꯄꯥꯏꯊꯣꯛꯈꯤꯕ ꯌꯣꯡꯆꯥꯛꯀꯤ ꯁꯔꯨꯛꯁꯤꯗ ꯃꯈꯜ ꯑꯩꯈꯣꯏ ꯁ꯭ꯇꯦꯖ 3 ꯊꯣꯛꯅ ꯈꯥꯏꯗꯣꯏꯕ ꯍꯦꯛ ꯃꯈꯣꯛꯀ ꯍꯦꯛ ꯊꯪꯅꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯦꯜꯒꯤ ꯁꯔꯨꯛꯅꯦꯕꯀꯣ ꯑꯗꯩ ꯈ꯭ꯋꯥꯏ ꯃꯇꯣꯟꯒꯤ ꯁꯔꯨꯛꯁꯦ ꯁꯤꯁꯤꯅ ꯃꯦꯜ ꯐꯤꯃꯦꯜ ꯄꯨꯂꯞ ꯌꯥꯎꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯇꯤꯟꯅ ꯀꯥꯡꯅ ꯈꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯄꯣꯂꯤꯅꯦꯁꯟꯁꯦ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯄꯣꯂꯤꯅꯦꯁꯟꯁꯦ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯀꯦꯟꯈ꯭ꯔꯅꯤ ꯑꯗꯣ 100% ꯂꯩꯌꯨ ꯌꯥꯔꯣꯏ ꯃꯦꯜꯒꯤ ꯁꯔꯨꯛꯈꯩꯗꯤ ꯑꯗꯨꯝ ꯂꯣꯏ ꯀꯦꯟꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝꯕ ꯂꯧꯈꯠꯄ ꯌꯥꯕ ꯄꯥꯏꯈꯠ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤ ꯀꯝꯄꯣꯁ ꯍꯥꯞꯄꯤꯕ ꯃꯥꯏꯀ꯭रोꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯍꯥꯞꯄꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯥꯅꯣꯐꯤꯛꯁꯁꯦ ꯂꯩ ꯁꯥꯠꯂꯛꯄ ꯃꯇꯝꯁꯤꯗ ꯀꯥꯞꯄꯤꯔꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯀꯦꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯅꯤ ꯅꯆꯟ ꯄꯥꯊꯣꯛꯆꯒꯦ ꯇꯥꯇꯣꯟ ꯅꯅꯥꯎꯒꯤ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯁ꯭ꯇꯥꯔ ꯐ꯭ꯔꯨꯠ ꯑꯃ ꯃꯄꯥꯜ ꯁꯥꯗꯨꯅ ꯃꯍꯩ ꯇꯝꯂꯛꯄꯒ ꯇꯝꯂꯛꯂꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯦꯟꯗꯨꯅ ꯃꯥꯡꯂꯦ ꯃꯁꯤꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯟꯗꯛ ꯆꯍꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯄꯥꯟꯕꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯂꯤ ꯃꯊꯪꯗ ꯍꯪꯉꯛꯏꯕ ꯑꯩꯈꯣꯏ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤꯁꯦ ꯁꯤꯁꯨ ꯃꯍꯩ ꯑꯣꯜꯂ ꯀꯦꯟꯕꯒꯤ ꯊꯕꯛꯁꯤ ꯃꯁꯤ ꯃꯌꯥꯝ ꯌꯥꯝꯅ ꯊꯦꯡꯅꯕ ꯁꯃꯁ꯭ꯌꯥ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯁꯤ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯩ ꯔꯥꯗ ꯃꯄꯥꯟꯗꯒꯤ ꯃꯍꯩ ꯑꯣꯜꯂ ꯀꯦꯟꯕꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯁꯨ ꯑꯩ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯄꯣꯂꯤꯅꯦꯁꯟ ꯐꯖꯅ ꯇꯧꯗꯕ ꯑꯗꯩ ꯄꯣꯂꯤꯅꯦꯁꯟ ꯇꯧꯔꯒꯁꯨ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯈꯪꯁꯥ ꯁꯥꯕ ꯑꯏꯪꯕ ꯈꯪꯏꯪ ingba ꯅꯨꯡꯗꯥꯡꯗꯅ 15 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯀꯤ ꯃꯈꯥꯗ ꯏꯪꯊꯈꯤꯕ ꯑꯗꯒꯤ ꯑꯌꯨꯛꯇꯅ 35 ꯗꯤꯒ꯭ꯔꯤꯒꯤ ꯃꯊꯛꯇ ꯍꯦꯛ ꯂꯩꯕ ꯁꯨꯝꯕ ꯃꯇꯝꯗ ꯍꯦꯛ ꯇꯧꯒꯜꯂꯤ ꯑꯗꯨꯒ ꯋꯥꯔꯝ ꯍ꯭ꯌꯨꯃꯤꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯅꯨꯡꯁꯤꯠꯇ ꯏꯁꯤꯡꯒꯤ ꯃꯅꯤꯡꯁꯦ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯃꯇꯝꯗꯁꯨ ꯊꯣꯛꯀꯜꯂꯤ ꯁꯨꯝꯕꯁꯦ ꯑꯗꯨꯅ ꯑꯗꯒꯤ
water stress se lehalugi ha tade akoina ising phajana saibi tare adagi water lock ising henjalanbi da tare ahamba da si problem solve ton hono bada aduga nutrient imbalance ha ga de akoi nitrogen gi saruk se sisna mu helaga di akoi fruit se to bom ngamde adagi micronutrient da hagana boron ne calcium ne potassium ko potassium gudi measure ne haibe singje siung walaga su akoi fruit se kien begi se am tawe adagi tin tabas yawi adu yembi ba tare ko id factor se am le ba mapan adagi mai wala kien begi se ado tagan ba tin kharagi aina panjage tip saiba malai yang kuppa koina naton jabi ka haina koi roza ga tongba phat phat cho hi yengba ga phakto ba phat ga songi bitin yang kuppa malai ko ma china tip saiba malai ade epit saiba malai ade might haibam malai ade might ai sima di min yengba da khara wai ma se ko ko pi adu underneath lip ki mana da lei nai makha da legal mo se adu kai ko da fungal infection na tor kan da nam nawinga da kin ma se adu kai ma tin singji akoina ubi raga di imidacloprid sada 17.8 ki mapangal lebase masi 0.5 ml per liter da hapaga kapthopiba adagi amana koi chlorpyrifos 20% sada 20 ki mapangal lebase masi sima 102 ml da hapa liter da hapaga ne masi ma kapthopiba aduga kaigama akoina masi laina ne na singnaraga di habdi yelo sanga ga podro yam keleng khalaga di kai tawdage na khoi adu common market ta phangba koi sixer haise mangkojep ki chang se 63% yoba ko carbon dioxide 2% yoba habdi ani makse systemic su contextual yaw broad spectrum ne ani si yaw gadi akoi kharama di kan mangam ne thamjage yumsa kaisa khudingi leptana thoram lanthok piribi ijema amadi expert anibu nanauna taramna ukchabaga loinana ikai khumna sari thagachari haiba wafam masina wahodok oibiraga wahangsing hangbiraklibana pangai okram laikai okram omitani makhana chan pathokjage nanauna wahang anikhak hangjakhibani nanaugi ahanba wahangda nanaugi umorok khara thajai aduki matik yamna pali tawbatabu pangkenda keli masibu kari upai tawgani expert na nanauda amuktang takbiyo haiduna ahanba wafamda thambirakli ai thamjage umorok kien begi maram se sichu chamani pambi gudima haibedi temperature stress labor ko ai nga sage che ahong ba se kudak te hong bai tare tam tam na indarak pa sadar ponta ba sumba kamda tawli adagi ising wat pa adagi ising henjan ba water low oi ba sumba mam se adagi amana mu ma se kamai taw geda pura direct nu sada lailaga de nga sa koina temperature khanja saba kai se singaw thop kam tam ne koina masa su mo je semi set ta haina ba pambi ne set hairaga su urum da yam hawraga su ma se pambi je wangaga lai sa pa tindai hai mun ba so matam thengdei aduna mangon da koina set net aina koina plastic net ama igro set net aina ma si khabi be yai adu si khama tam da koina 50% set si ona khabi ga da sidagi hen 75 yoga ga di ma lai sa pa da thengdei am aduga koina hapa aina koi nga pukhi opagi nakan daga khaba do aduna so adum manipur lo mi sing aduna som kha sinei adudo oigana koi 20 to 30% set khatang phangba ko ani mak se adum sina be yai adai hen garga di ngasa gi mu flooring che protein je kharang handare ko aduna magon du su tagan batin khar lai kai gamba ko yamna weather si ma dry ware ga ding asi might hai ka white fly house ani si khara tagal akoi manipur da yem do ko tips su tai adu tips ta bai sang dikra hantai might ka white fly ga na khara hele adu might si ware ga na akoi na control to no wa na ko akoi hing na chum chana bani na nim oil se 5 ml se liter ma ha pa ka kapthok pi ga da bani kapthok ko matam je inge matam ayu angam matam na tag evening da nusi se tab matam da kapthok pio aduga akoi balance fertilizer ama pibi badarka oi madu de akoi npk da 19 kana lai ko ratio se npk ratio se aduga 15 ne su lai sumbo myam se toga koi gi 5 gram per liter da hapaga foliar application na mana se da kapi ba sonum kana phangani ngasai gi fruit drop to ba se akoi entrapno se na leina ama su lei ma fruit chi katang oil matung da kela ka dei ko ma se yellow changa ga makok se kela kani aduna akona sumje tahlo ha taraga de akona sit ki selection to bose maru khanba sidegi so dum hawro yare meli akona sum observation to boda umro makal si taru ta tere kumba khena ba makal se phange mayam rak sida akona chocolate ma su ebe dark green ebe yai smooth oi ba wrinkle oi ba sang ma makanyam lai re ko every district ta phang myam akona collection to kan main thene adu da khwaidai masjid da fruit nagali se ko white varieties masu ngau ba se aduna akona market ta hita lai ba de angang ma lai re bi madu green la wala chocolate color khang ro ko aduna akoi isana khang ba pambi dei lor ka din akoi green na ta ka chocolate se sina
ꯑꯩꯈꯣꯏꯒꯤ ꯅꯥꯔꯒ ꯀꯦꯟꯕꯒꯤ ꯆꯥꯡꯁꯤꯗꯒꯤꯗꯤ ꯈꯔ ꯍꯟꯊꯩ ꯑꯉꯧꯕꯁꯤꯅ ꯈꯔ ꯅꯥꯒꯜꯂꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯜꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯁꯥꯔꯛꯄ ꯃꯇꯝꯁꯤꯗ ꯄꯥꯛꯇꯛꯅꯅ ꯀꯦꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯅꯤ ꯀꯦꯟꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯦꯗꯔꯒ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯑꯗꯨꯗ ꯄꯥꯛꯇꯛꯅꯅ ꯍꯦꯛꯇ ꯀꯦꯟꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯅꯦꯐ꯭ꯂꯤꯜ ꯑꯦꯁꯤꯇꯤꯛ ꯑꯦꯁꯤड ꯄ꯭ꯂꯥꯅꯣꯐꯤꯛꯁ ꯍꯥꯏꯔꯤꯁꯦ ꯃꯁꯤ 1 ml per 4.5 ꯂꯤꯇꯔꯗ ꯍꯥꯞꯄꯒ ꯀꯥꯞꯊꯣꯛꯄꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯥꯔꯦ ꯍꯥꯏꯕ ꯆꯤꯡꯅꯔꯕ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯦꯟꯊ꯭ꯔꯥꯛꯅꯣꯁ ꯍꯥꯏꯁꯤꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯛ ꯇꯥꯏꯅꯕ ꯖꯒꯥꯁꯦ ꯄꯨꯝꯁꯤꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯐꯪꯕ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯄꯟꯒꯦ ꯑꯩꯈꯣꯏ ꯁꯤꯛꯁꯔ ꯍꯥꯏꯁꯦ ꯀꯥꯔꯕꯦꯟꯗꯥꯖꯤꯝꯒ ꯃꯥꯡꯀꯣꯖꯤꯞꯒ ꯄꯨꯟꯅ ꯌꯥꯎꯕꯁꯦ 2 ꯒ꯭ꯔꯥꯝ ꯄꯔ ꯂꯤꯇꯔꯗ ꯍꯥꯞꯄꯒ ꯃꯁꯤ ꯀꯥꯞꯊꯣꯛꯄꯤꯕꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤꯅ ꯊꯝꯖꯒꯦ ꯑꯣꯀ꯭ꯔꯝ ꯑꯣꯃꯤꯇꯥꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗꯅ ꯀꯨꯝꯒꯤ ꯅꯣꯡ ꯑꯁꯤꯅ ꯈꯔ ꯊꯦꯡꯕꯅ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯂꯛꯄꯁꯤꯗ ꯅꯅꯥꯎꯒꯤ ꯂꯧ ꯁꯪꯒꯝ 1.5 ꯄꯥꯟꯒꯦ ꯇꯧꯖꯔꯤ ꯃꯇꯝ ꯑꯁꯤꯒ ꯆꯥꯅꯕ ꯀꯔꯤ ꯀꯔꯤ ꯐꯧꯅ ꯆꯥꯅꯒꯅꯤ ꯅꯅꯥꯎꯅ ꯊꯥꯕ ꯌꯥꯕ ꯑꯦꯛꯁꯄꯔꯠꯅ ꯃꯁꯤꯃꯇꯒ ꯍꯥꯏꯕꯤꯔꯝꯃꯨ ꯑꯦꯛꯁꯄꯔꯠꯀꯤ ꯄꯥꯎꯈꯨꯝꯇꯕꯨ ꯅꯅꯥꯎꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯍꯣꯏ ꯑꯩ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯊꯦꯡꯉꯛꯄꯅꯤꯅꯀꯣ ꯅꯣꯡ ꯄꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯁꯤ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯀ꯭ꯔꯣꯞ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯇꯝ ꯈꯔ ꯇꯦꯟꯅ ꯃꯨꯟꯕ ꯉꯝꯒꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛ ICR ꯂꯝꯐꯦꯜꯄꯥꯠꯅ ꯄꯨꯊꯣꯛꯄ RCM ꯍꯥꯏꯅ ꯚꯦꯔꯥꯏꯇꯤ 12, 13, 15 ꯍꯥꯏꯕꯁꯦ ꯃꯣꯏ ꯔꯤꯂꯤꯁ ꯇꯧꯔꯒ ꯌꯥꯝ ꯄꯥꯝꯅ ꯊꯥꯅꯔꯤ ꯑꯗꯣ ꯃꯣꯏꯁꯤ ꯅꯨꯃꯤꯠ 135, 110 ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯀꯥꯡꯕꯨꯅꯤ RCM 13ꯁꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯁꯥꯡꯉꯤ ꯑꯗꯩ RCM 15ꯒ ꯑꯍꯨꯝꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯅꯤꯡꯕꯁꯦ RCM 12ꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ 13ꯁꯤꯁꯨ ꯐꯩ ꯄꯣꯠꯊꯣꯛ ꯂꯩ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯐꯣꯜ ꯁ꯭ꯃꯠ ꯑꯩꯅ ꯂꯩꯅꯥ ꯑꯃ ꯂꯩꯀꯣ ꯃꯗꯨ ꯈꯔ ꯅꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯅ RCM 15ꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯗꯨꯅ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯍꯥꯏꯇꯥꯔꯒꯗꯤ RCM 12ꯁꯦ ꯁꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯀꯥꯟꯅꯅꯤ ꯈꯜꯂꯤ ꯑꯗꯣ RCM 15ꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯗ꯭ꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ ꯇꯥꯔꯛꯑꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯕ ꯇꯥꯗꯕꯒꯗꯤ ꯌꯥꯝꯅ ꯈꯥꯡꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯇꯣꯂꯔꯦꯟꯁ ꯗ꯭ꯔꯥꯎꯠ ꯔꯦꯖꯤꯁꯇꯦꯟ ꯂꯩꯕ ꯑꯣꯏꯅ ꯈꯟꯖꯦ ꯍꯥꯏꯔꯒꯗꯤ RCM 15ꯁꯤ ꯑꯣꯏꯅ ꯈꯟꯕꯤꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯆꯥꯊꯣꯛ ꯄꯣꯊꯣꯛꯄ ꯉꯝꯒꯅꯦꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯁꯥꯏꯇꯣꯟ ꯂꯩꯇꯥꯟꯄꯣꯛꯄꯤꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯁꯣꯔꯅꯤ ꯔꯥꯖꯦꯁꯣꯔꯅ ꯍꯪꯕꯤꯔꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯕꯤꯔꯛꯂꯒ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯅꯆꯟ ꯄꯥꯊꯣꯛꯆꯒꯦ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯆꯤꯊꯤ ꯄꯥꯎꯈꯨꯝꯕꯤꯔꯤꯕ ꯇꯥꯇꯣꯟ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯇꯥꯇꯣꯟ ꯅꯅꯥꯎꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯈꯔ ꯊꯥꯖꯔꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯥꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯇꯥꯇꯣꯟ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯅꯥ ꯈꯨꯗꯤꯡꯗ ꯃꯅꯥ ꯈꯨꯏꯗꯔꯒ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯄ ꯈꯔ ꯌꯥꯎꯔꯛꯂꯦ ꯊꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯔꯕꯨꯗꯤ ꯑꯀꯨꯠꯄ ꯃꯐꯝ ꯑꯣꯏꯅꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯇꯨꯡꯗꯦ ꯐꯣꯇꯣ ꯑꯃꯁꯨ ꯊꯥꯖꯈꯤꯕꯅꯤ ꯇꯥꯇꯣꯟ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯀꯣꯛꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯅꯅꯥꯎꯗ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯊꯝꯕꯤꯔꯛꯂꯤ ꯍꯣꯏ ꯈꯥꯃꯦꯟ ꯑꯈꯥꯕꯤꯗ ꯍꯧꯖꯤꯛ ꯈꯨꯏꯗꯔꯛꯏꯕꯁꯦ ꯐꯣꯇꯣꯁꯤ ꯎꯔꯦ ꯐꯣꯇꯣꯁꯤ ꯎꯔꯕꯅꯤꯅ ꯃꯁꯤ ꯂꯩꯅꯥꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦ ꯍꯣꯏ ꯑꯗꯨꯕꯨ ꯈꯥꯃꯦꯟ ꯑꯈꯥꯕꯤꯗ ꯈꯥꯃꯦꯟꯗ ꯃꯣꯏꯗ ꯅꯥꯒꯟꯕ ꯑꯩꯈꯣꯏ ꯈꯨꯏꯗꯒꯟꯕꯁꯦ ꯋꯤꯜꯁꯦ ꯁꯤꯗ ꯃꯈꯜ ꯑꯅꯤ ꯂꯩ ꯑꯃꯅ ꯐꯨꯁꯥꯔ ꯑꯦꯟ ꯋꯤꯜ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯕꯦꯛꯇꯦꯔꯤꯌꯦꯜ ꯋꯤꯜ ꯍꯥꯏꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯇꯨꯡꯗꯁꯨ ꯈꯪꯍꯧꯅꯕ ꯑꯩ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯑꯝꯇ ꯊꯝꯖꯒꯦ ꯐꯨꯁꯥꯔ ꯑꯦꯟ ꯋꯤꯜ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯝꯕꯤꯒꯤ ꯁꯤ ꯈꯨꯏꯗ꯭ꯔꯤꯉꯩꯗ ꯃꯅꯥꯁꯤꯡ ꯃꯈꯥ ꯊꯪꯕꯁꯤꯡꯁꯦ ꯅꯥꯄꯨ ꯁꯥꯔꯒ ꯇꯞ ꯇꯞꯅ ꯈꯨꯏꯗꯔꯛꯀꯅꯦꯕ ꯕꯦꯛꯇꯦꯔꯤꯌꯦꯜ ꯋꯤꯜ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯥꯁꯤꯗ ꯀꯩꯝꯇ ꯃꯆꯨ ꯆꯦꯟꯖ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯏꯁꯪ ꯁꯪꯅ ꯌꯥꯝ ꯊꯨꯅ ꯈꯨꯏꯗꯔꯛꯀꯅꯤ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯐꯨꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯇꯦꯛꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏ ꯐꯨꯁꯥꯔ ꯑꯦꯟ ꯋꯤꯜ ꯍꯥꯏꯁꯤꯅ ꯐꯪꯒꯁꯅ ꯇꯧꯕꯅꯤ ꯃꯥꯅ ꯈꯨꯏꯗꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯍꯤꯡꯗ ꯇꯦꯛꯈꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨ ꯕꯦꯛꯇꯦꯔꯤꯌꯦꯜ ꯋꯤꯜꯁꯤ ꯀꯟꯐꯥꯔꯝ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯠꯂꯥꯎ ꯀꯛꯊꯠꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗꯀꯣ ꯏꯁꯤꯡ ꯑꯔꯨꯕ ꯑꯃꯗ ꯍꯥꯞꯄꯒ ꯊꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅꯥꯗꯨꯅ ꯌꯥꯝ ꯀꯨꯞꯅ ꯀꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯃꯆꯨꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯈꯪꯉꯗꯤ ꯕꯦꯛꯇꯦꯔꯤꯌꯦꯜ ꯋꯤꯜꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯊꯥꯕꯤꯔꯤꯕ ꯐꯣꯇꯣꯁꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯨꯛꯇꯠꯂꯒ ꯃꯥꯡꯍꯟꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯕꯁꯤꯡꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯀꯣꯄꯔ ꯑꯣꯛꯁꯤꯀ꯭ꯂꯣꯔꯥꯏꯗ ꯑꯩꯈꯣꯏ 150 ꯃꯄꯥꯡꯒꯜ ꯂꯩꯕ ꯋꯦꯇꯦꯕꯜ ꯄꯥꯎꯗꯔꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ 3 ꯒ꯭ꯔꯥꯝ ꯂꯤꯇꯔ ꯑꯃꯗ ꯏꯁꯤꯡ ꯂꯤꯇꯔ ꯑꯃꯗ 3 ꯒ꯭ꯔꯥꯝꯁꯤ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦ ꯑꯃꯗ ꯍꯥꯞꯄꯒ ꯃꯈꯣꯡꯁꯦ ꯆꯣꯠꯅꯕ ꯆꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯦꯗ ꯑꯩꯈꯣꯏ ꯅꯪꯒꯟꯗ ꯄꯣꯕ ꯅꯦꯞꯁꯦꯛ ꯁ꯭ꯄ꯭ꯔꯦꯗ ꯍꯥꯞꯀꯦ ꯍꯥꯏꯔꯒꯅ 45 ꯒ꯭ꯔꯥꯝꯒꯨꯝꯕ ꯍꯥꯞꯄꯒ ꯊꯤꯠꯂꯒ ꯆꯥꯏꯕꯤꯔꯣ ꯏꯚꯤꯅꯤꯡꯗ ꯆꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯇꯧꯕꯁꯤ ꯊꯦꯡꯅꯔꯒꯗꯤ ꯃꯊꯪꯒꯤ ꯆꯍꯤ 3-4 ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯐꯦꯃꯤꯂꯤ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯂꯨꯒꯨꯝꯕ ꯑꯇꯣꯞꯄ ꯈꯥꯃꯦꯟ ꯃꯈꯜꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯂꯥꯅꯦꯁꯤꯌꯥ ꯁꯤꯒꯤ ꯀ꯭ꯔꯣꯞꯁꯤꯡ ꯑꯁꯤ ꯊꯥꯕꯤꯔꯅꯨ
ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯊꯕꯤꯒꯨꯝꯕ ꯑꯇꯣꯞꯄ ꯍꯋꯥꯏꯒꯨꯝꯕ ꯑꯣꯏꯅ ꯊꯥꯕꯤꯔꯣ ꯆꯍꯤ 3-4ꯗꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯣꯏꯁꯦ ꯁꯣꯏꯜ ꯕꯣꯔꯅꯦꯕ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯂꯩꯍꯧꯕ ꯃꯍꯤꯛꯅꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪ ꯊꯥꯕꯗꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯣꯛꯈ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯄꯥꯝꯕꯤꯁꯦ ꯁꯤꯗꯤ ꯈꯔ ꯊꯥꯞꯅ ꯄꯨꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯎꯄꯥꯏ ꯑꯣꯏꯒꯅꯤ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯀꯣꯟꯊꯥ ꯑꯍꯜꯂꯨꯞꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯅꯦꯇ꯭ꯔꯖꯤꯠ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯒꯝꯚꯤꯅꯤꯅꯤ ꯍꯪꯕꯤꯔꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯄꯣꯁꯠꯀꯥꯔꯠꯀꯤ ꯈꯨꯠꯊꯥꯡꯗ ꯍꯪꯕꯤꯔꯛꯄꯅꯤ ꯅꯆꯟ ꯄꯥꯊꯣꯛꯆꯒꯦ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯨꯕꯤꯔꯤꯕ ꯇꯥꯇꯣꯟ ꯑꯃꯗꯤ ꯏꯆꯦꯇꯣꯟ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯥꯇꯣꯟ ꯅꯅꯥꯎꯒꯤ ꯏꯪꯈꯣꯜꯗ ꯑꯋꯥꯊꯕꯤ ꯈꯔ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯜ ꯅꯤꯡꯊꯤꯖꯅ ꯁꯥꯔꯦ ꯃꯄꯥꯜꯁꯤꯡ ꯑꯗꯨꯁꯨ ꯄꯪꯀꯦꯟꯗ ꯀꯦꯟꯗꯨꯅ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯄꯥꯟꯒꯗꯒꯦ ꯇꯥꯇꯣꯟꯅ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯇꯥꯇꯣꯟꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯒꯤ ꯃꯄꯥꯟꯁꯤ ꯀꯦꯟꯕꯒꯤ ꯃꯔꯝ ꯐꯦꯛꯇꯔ ꯌꯥꯝꯅ ꯂꯩ ꯐꯦꯛꯇꯔꯁꯤꯡꯗꯣ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯃꯥꯁꯨ ꯑꯇꯩ ꯀ꯭ꯔꯣꯞ ꯑꯇꯩ ꯋꯥꯍꯩꯒꯨꯝꯅ ꯇꯦꯝꯄꯔꯦꯆꯔꯗ ꯌꯥꯝꯅ ꯃꯥꯁꯨ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏ ꯅꯣꯡ ꯃꯥꯅ ꯂꯩ ꯁꯥꯠꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯕꯒꯨꯝꯕ ꯑꯗꯩ ꯏꯁꯤꯡ ꯈꯪꯒꯪ ꯀꯪꯈꯤꯒꯨꯝꯕ ꯁꯨꯝꯕ ꯀꯥꯟꯗꯁꯨ ꯃꯄꯥꯟꯁꯦ ꯀꯦꯟꯕ ꯊꯣꯛꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯖꯔ ꯐꯦꯛꯇꯔꯗꯤ ꯃꯥꯏ ꯄꯣꯂꯤꯅꯦꯁꯟꯁꯤꯅꯤ ꯄꯣꯂꯤꯅꯦꯁꯟꯁꯦ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯂꯩꯁꯤ ꯀꯦꯟꯈꯤꯕ ꯀꯦꯟꯈꯤꯕ ꯑꯗꯨꯅꯗꯤ ꯃꯁꯤ ꯄꯣꯂꯤꯅꯦꯁꯟꯁꯦ ꯀꯩꯅ ꯇꯧꯒꯦꯗ ꯈꯣꯏꯒꯨꯝꯕ ꯇꯤꯟ ꯀꯥꯡꯁꯤꯅ ꯏꯟꯁꯦꯛꯁꯤꯡꯅ ꯇꯧꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯄꯤꯌꯥꯁꯦ ꯀꯔꯝꯕ ꯄꯥꯝꯕꯤꯅꯣ ꯍꯥꯏꯅ ꯈꯪꯕ ꯇꯥꯔꯒ ꯃꯣꯏꯁꯤ ꯃꯦꯜ ꯐꯤꯃꯦꯜꯁꯦ ꯇꯣꯉꯥꯟ ꯂꯩꯕ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯑꯗꯨꯝ ꯍꯔꯃꯣꯐ꯭ꯔꯣꯗꯥꯏꯠ ꯃꯁꯥꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯁꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯤ 10 ꯊꯥꯕ ꯀꯥꯟꯗ ꯐꯤꯃꯦꯜꯁꯦ 10 ꯊꯥꯕ ꯃꯇꯝꯗ ꯃꯦꯜꯒꯤ ꯑꯃ ꯍꯥꯞꯄꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯈꯣꯏꯅ ꯀꯩꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯣꯂꯟꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤ ꯑꯗꯨꯅꯗꯤ ꯃꯁꯤ ꯃꯍꯩ ꯄꯥꯟꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯅ ꯋꯥꯡꯍꯟꯒꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯇꯣꯝꯇ ꯄꯥꯝꯕꯤ ꯑꯃꯇꯪ ꯍꯧꯔꯒꯁꯨ ꯑꯗꯨꯝ ꯃꯍꯩ ꯄꯥꯟꯕ ꯌꯥꯎꯏꯀꯣ ꯃꯣꯏꯁꯤꯅ ꯍꯔꯃꯣꯐ꯭ꯔꯣꯗꯥꯏꯠꯅꯤ ꯑꯗꯨꯅ ꯃꯣꯏꯁꯤ ꯃꯦꯜ ꯃꯥꯜꯂꯒ ꯆꯔꯣꯡ ꯑꯣꯏꯅ ꯄꯥꯟꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗ ꯃꯌꯥꯝ ꯃꯁꯤ ꯀꯟꯐ꯭ꯌꯨꯖ ꯆꯠꯄꯤꯔꯣꯏꯗꯕꯅꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯃꯃꯝꯇꯪ ꯁꯣꯂꯤꯇꯔꯤ ꯑꯣꯏꯅ ꯃꯄꯥꯟ ꯁꯥꯠꯂ ꯄꯥꯟꯕꯁꯨ ꯂꯩ ꯑꯋꯥꯊꯕꯤꯁꯤ ꯑꯗꯨ ꯆꯔꯣꯡ ꯑꯣꯏꯅ 2-3 ꯄꯥꯟꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯦꯜ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯏꯟꯐ꯭ꯂꯣꯔꯦꯟꯁꯦ ꯂꯩ ꯈꯔ ꯌꯥꯝꯅ ꯁꯥꯠꯂꯦ ꯃꯥꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯥꯜꯂꯔꯣꯏ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯄꯥꯜꯍꯟꯒꯦ ꯍꯥꯏꯔꯗꯤ ꯄꯣꯂꯤꯅꯦꯁꯟꯁꯦ ꯐꯖꯅ ꯇꯤꯟꯅ ꯀꯥꯡꯅ ꯇꯧꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯑꯃꯣꯝ 10 ꯊꯥꯕ ꯃꯇꯝꯗ ꯂꯥꯕ ꯑꯃ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯑꯣꯜꯋꯦꯁ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯦ ꯍꯦꯛꯇ ꯋꯥꯡꯉꯒꯗꯤ ꯂꯩꯁꯤ ꯁꯥꯠꯂꯒꯁꯨ ꯑꯗꯨꯝ ꯀꯦꯟꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅꯗꯤ ꯆꯪꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯦꯟꯁꯦ ꯌꯥꯝꯁꯨ ꯊꯧꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯔꯣꯟꯁꯦ ꯑꯩꯈꯣꯏꯅ ꯕꯣꯔꯦꯛꯁ ꯑꯣꯏꯅ ꯆꯥꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯕꯣꯔꯣꯟ ꯉꯥꯛꯇ ꯑꯣꯏꯅ ꯃꯥꯔꯀꯦꯠꯇ ꯕꯣꯔꯣꯟ ꯉꯥꯛꯇ ꯑꯣꯏꯅ ꯐꯪꯕꯁꯨ ꯂꯩ ꯀꯦꯜꯁꯤꯌꯝꯁꯨ ꯐꯪꯉꯤ ꯄꯣꯇꯥꯁꯁꯨ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯥꯏꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯜꯂꯞ ꯑꯣꯏꯅ ꯄꯨꯜꯂꯒ ꯂꯥꯛꯄ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯅ ꯑꯥꯏꯔꯟ ꯖꯤꯡꯀ ꯄꯨꯜꯂꯞ ꯌꯥꯎꯕꯀꯣ ꯑꯗꯨꯁꯨ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯇꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥꯟ ꯁꯥꯗ꯭ꯔꯤꯉꯩꯁꯤꯗ ꯃꯈꯣꯡꯗ ꯒ꯭ꯔꯦꯅꯨꯜ ꯑꯣꯏꯅ ꯂꯥꯛꯑꯒꯅ ꯃꯈꯣꯡꯗ ꯍꯥꯞꯄꯤꯔꯣ ꯐꯨꯠ 1.5 ꯆꯠꯊꯣꯛꯑꯒ ꯑꯗꯨ ꯄꯄꯤꯌꯥꯒꯤꯗꯤ ꯍꯥꯔ ꯍꯥꯞꯄ ꯃꯇꯝꯗ ꯃꯈꯣꯡꯗ ꯌꯥꯝ ꯅꯛꯁꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯃꯥꯏ ꯃꯔꯥꯁꯤ ꯌꯥꯝ ꯁꯣꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯈꯥꯏꯕ ꯃꯇꯝꯗ ꯃꯔꯥꯁꯤ ꯁꯣꯛꯈꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯍꯩ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝ ꯃꯈꯣꯡ ꯆꯣꯠꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯅ ꯀꯩꯀꯩ ꯁꯤꯠꯄ ꯃꯇꯝꯗ ꯄꯨꯕ ꯉꯝꯗꯗꯅ ꯇꯨꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯥꯗꯤ ꯈꯤꯇꯪ ꯊꯥꯞꯇꯣꯛꯑꯒ ꯑꯩꯈꯣꯏ ꯋꯥꯠꯂꯤꯕ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯑꯣꯏꯔꯤꯕ ꯀꯝꯄꯣꯁ ꯑꯣꯏꯔꯣ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯔꯣ ꯃꯁꯤ ꯍꯥꯞꯄꯤꯌꯨ ꯑꯍꯥꯟꯕ ꯄꯥꯈꯠꯂꯛꯄ ꯆꯍꯤ 1-2 ꯍꯥꯏꯇꯥꯔꯦ ꯅꯧꯔꯤꯕ ꯄꯥꯝꯕꯤꯗꯤ ꯑꯌꯥꯝꯕꯅ ꯃꯄꯥꯟꯁꯤ ꯀꯦꯟꯒꯜꯂꯦ ꯃꯣꯏ ꯂꯩꯁꯤ ꯑꯩꯈꯣꯏ ꯍꯔꯃꯣꯐ꯭ꯔꯣꯗꯥꯏꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯃꯦꯜ ꯐꯤꯃꯦꯜꯁꯦ ꯃꯁꯥꯗ ꯁꯨꯝ ꯌꯥꯎꯖꯕ ꯇꯣꯉꯥꯟꯕ ꯁꯨꯝ ꯌꯥꯎꯕ ꯀꯥꯡꯕꯨꯅꯤꯅ ꯁꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯂꯟꯁꯤꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯩ ꯏꯁꯇꯤꯛꯃꯥꯁꯤꯅ ꯔꯤꯁꯤꯞꯇꯤቭ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯆꯥꯟꯅꯗꯕ ꯃꯇꯝꯁꯤꯗ ꯇꯤꯟ ꯀꯥꯡꯅ ꯃꯊꯧ ꯇꯧꯒꯗꯣꯏꯅꯦꯕ ꯄꯣꯂꯤꯅꯦꯁꯟꯁꯦ ꯑꯗꯨ ꯍꯦꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯐ꯭ꯔꯨꯠ ꯁꯦꯠ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯗꯨ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯕ ꯍꯥꯏꯕ ꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯐꯥꯔꯝ ꯑꯣꯏꯅ ꯃꯍꯩ ꯆꯥꯅ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯕ ꯑꯃꯃꯝ ꯍꯥꯞꯄꯤꯕ 10ꯗ ꯑꯗꯨꯒ ꯁꯣꯂꯨꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯏꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯤꯡꯁꯦ ꯋꯥꯠꯍꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩ ꯁꯥꯠꯂꯛꯄ ꯃꯇꯝꯁꯦ ꯑꯇꯩ ꯃꯇꯝꯗ ꯋꯥꯠꯂꯁꯨ ꯂꯩ ꯁꯥꯠꯂꯛꯄ ꯐ꯭ꯔꯨꯇꯤꯡ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯏꯁꯤꯡꯁꯦ ꯋꯥꯠꯍꯟꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯄꯣꯇꯥꯁꯤꯌꯝ ꯕꯣꯔꯣꯟ ꯍꯥꯏꯁꯤꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯄꯄꯤꯌꯥꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯕꯨ ꯍꯣꯏ ꯊꯥꯔꯤꯕ ꯃꯐꯝꯁꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒꯤ ꯆꯥꯡꯁꯤ ꯍꯥꯟꯅ ꯀꯔꯤ ꯍꯥꯞꯈꯤꯕ꯭ꯔꯥ ꯍꯥꯞꯇ꯭ꯔꯕꯗꯤ ꯈꯪꯗ꯭ರೆ ꯀꯣ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯔꯤꯌꯥꯁꯦ 500 ꯒ꯭ꯔꯥꯝ ꯑꯃ ꯂꯧꯕꯤꯔꯣ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠꯁꯤ KG 1.5 ꯃ꯭ꯌꯨꯔꯦꯠ ꯑꯣꯐ ꯄꯣꯇꯥꯁꯤꯅ 800 ꯒ꯭ꯔꯥꯝ ꯁꯤ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯃꯨꯛꯇꯗ ꯍꯥꯞꯀꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ 2ꯔꯛ 3ꯔꯛ ꯅꯠꯇ꯭ꯔꯒ 4ꯔꯛ ꯍꯥꯏꯇꯥꯔꯦ ꯁ꯭ꯄ꯭ꯂꯤꯠ ꯑꯣꯏꯅ ꯈꯥꯏꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯄꯣꯁ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 500 ꯒ꯭ꯔꯥꯝꯁꯤ ꯁ꯭ꯄ꯭ꯂꯤꯠ 2 ꯊꯣꯛꯑꯒꯗꯤ 250 ꯄꯥꯋꯥ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅꯀꯣ ꯈꯥꯏꯗꯣꯛꯑꯒꯊꯥ 2 ꯂꯩꯔꯒ 3 ꯂꯩꯔꯒ ꯃꯔꯛꯇ ꯍꯥꯞꯄꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯃꯥꯡꯈꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯆꯥ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯋꯥꯊꯕꯤ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯅꯦꯇ꯭ꯔꯖꯤꯠ ꯑꯃꯗꯤ ꯒꯝꯚꯤꯅꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯗꯅ ꯇꯣꯔꯕꯣꯠ ꯈꯔ ꯃꯔꯤ ꯆꯠꯄꯤ ꯊꯥꯖꯕꯅꯤ ꯃꯄꯥꯜꯁꯨ ꯁꯥꯔꯦ ꯑꯗꯨꯕꯨ ꯄꯪꯀꯦꯟꯗ ꯀꯦꯜꯂꯦ ꯀꯔꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯐꯒꯗꯒꯦ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕꯗ ꯊꯝꯕꯤꯔꯛꯂꯤ
ꯇꯣꯔꯕꯣꯠ ꯄꯥꯝꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯀꯨꯕꯤꯇꯦꯁꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯏꯔꯦꯟ ꯊꯕꯤ ꯃꯌꯥꯝꯁꯦ ꯍꯣꯏ ꯃꯣꯏ ꯀꯦꯟꯕꯒꯤ ꯃꯔꯝꯁꯨ ꯐꯦꯛꯇꯔ ꯈꯔ ꯂꯩꯒꯅꯤ ꯑꯗꯨ ꯍꯥꯟꯅ ꯊꯝꯒꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝ ꯇꯨꯡꯉꯕ ꯑꯗꯨꯝ ꯀꯦꯜꯂꯦ ꯑꯗꯩ ꯋꯥꯇꯔ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯗꯤ ꯏꯁꯤꯡ ꯍꯦꯛ ꯋꯥꯠꯂꯕ ꯑꯗꯨꯝ ꯀꯦꯜꯂꯦ ꯍꯣꯏ ꯑꯗꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯥꯎꯗꯔ ꯃꯤꯜꯗ꯭ꯌꯨ ꯍꯥꯏꯅ ꯂꯩ ꯄꯥꯎꯗꯔ ꯃꯤꯜꯗ꯭ꯌꯨꯁꯤꯅ ꯑꯃꯨꯛ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯜꯂꯦꯀꯣ ꯃꯥꯁꯦ ꯁꯤꯅꯁꯨ ꯃꯄꯥꯟ ꯀꯦꯜꯍꯟꯕꯩ ꯃꯔꯝ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯗꯣ ꯃꯄꯥꯟ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗꯁꯨ ꯂꯥꯕ ꯑꯃꯣꯝ ꯍꯥꯏꯅ ꯑꯅꯤ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯕ ꯃꯦꯜ ꯐ꯭ꯂꯥꯋꯔꯁꯤꯃꯗꯤ ꯑꯗꯨꯝ ꯅꯦꯆꯔꯦꯜꯂꯤ ꯑꯗꯨꯝ ꯀꯦꯜꯂꯗꯧꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠ ꯚꯦꯔꯥꯏꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯑꯅꯧꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤ ꯊꯥꯕꯤꯔꯒꯗꯤ ꯍꯣꯏ ꯈꯔ ꯉꯟꯇꯥ ꯄꯥꯟꯕ ꯑꯗꯒꯤ ꯐꯤꯃꯦꯜꯒꯤ ꯐ꯭ꯂꯥꯋꯔꯅ ꯃꯁꯤꯡ ꯍꯦꯟꯕ ꯀꯥꯡꯕꯨꯁꯨ ꯂꯥꯛꯑꯦ ꯃꯣꯏꯗꯗꯤ ꯑꯃꯨꯛ ꯂꯩ ꯀꯦꯟꯕꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯍꯟꯊꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣই ꯍꯥꯟꯅꯒꯤ ꯚꯦꯔꯥꯏꯇꯤ ꯑꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯀꯦꯜꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯁꯤꯗꯗꯤ ꯃꯔꯤꯁꯨ ꯁꯥꯡ ꯆꯠꯄꯀꯣ ꯑꯗꯣ ꯃꯄꯥꯟꯁꯨ ꯄꯪꯀꯦꯟꯗ ꯀꯦꯟꯕ ꯁꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯜꯆꯔꯦꯜ ꯃꯦꯊꯣꯗ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ 3G ꯀꯠꯇꯤꯡ ꯍꯥꯏꯅ ꯖꯦꯅꯦꯔꯦꯁꯟ ꯑꯍꯨꯝ 3G ꯀꯠꯇꯤꯡ ꯍꯥꯏꯅꯀꯣ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯅꯥ 6ꯇꯒꯤꯅ 9 ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯔꯛꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯇꯣꯟꯁꯦ ꯀꯛꯊꯠꯄꯤꯕꯀꯣ ꯑꯗꯨꯒ ꯀꯛꯊꯠꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯣꯡꯍꯜꯂꯅꯤ ꯁꯤꯗ ꯆꯣꯡꯄꯁꯤꯗ 2 ꯆꯣꯡꯄ ꯌꯥꯏ 3 ꯆꯣꯡꯄ ꯌꯥꯏ 4 ꯆꯣꯡꯄ ꯌꯥꯏꯀꯣ ꯍꯣꯏ 4ꯐꯧ ꯊꯝꯃꯁꯦ ꯊꯝꯃꯤꯕ ꯄꯣꯠꯁꯤꯅ ꯑꯃꯨꯛ 4ꯁꯤꯅ ꯑꯃꯨꯛ ꯃꯅꯥ 5-6 ꯄꯥꯜꯂꯛꯄꯩ ꯁ꯭ꯋꯥꯏꯁꯦ ꯁꯤꯗ ꯃꯇꯣꯟꯁꯦ ꯑꯃꯨꯛ ꯀꯛꯑꯕꯀꯣ ꯁꯤ ꯇꯧꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯃꯣꯝꯒꯤ ꯂꯩ ꯃꯁꯤꯡꯁꯦ ꯁꯥꯠꯄꯒꯤ ꯆꯥꯡ ꯍꯦꯜꯍꯜꯂꯦ ꯑꯗꯨꯒ ꯂꯥꯕꯒꯤ ꯃꯁꯤꯡꯁꯦ ꯈꯔ ꯍꯟꯊꯍꯜꯂꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯨꯠ 10-20ꯐꯥꯎꯁꯦ ꯑꯍꯥꯟꯕ ꯆꯠꯄꯁꯦ ꯃꯦꯜ ꯐ꯭ꯂꯥꯋꯔ ꯉꯥꯛꯇ ꯁꯥꯠꯀꯜꯂꯦꯕ ꯑꯌꯥꯝꯕꯅ ꯑꯗꯨ ꯁꯤꯒꯤ ꯍꯥꯏꯕ ꯃꯦꯊꯣꯗꯁꯦ 3G ꯀꯠꯇꯤꯡ ꯑꯁꯤ ꯇꯧꯕꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩ ꯃꯌꯥꯝꯁꯦ ꯑꯃꯣꯝꯒꯤ ꯁꯔꯨꯛꯅ ꯍꯦꯜꯂꯦ ꯑꯗꯨ ꯄꯣꯂꯤꯅꯦꯁꯟ ꯇꯧꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯠꯂꯦ ꯃꯇꯨꯡꯁꯤꯗ ꯀꯩꯒꯨꯝꯕ ꯀꯦꯟꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡ ꯄꯟꯖꯈꯤꯕ ꯅꯦꯞꯊꯂꯤꯟ ꯑꯦꯁꯤꯇꯤꯛ ꯑꯦꯁꯤꯠ ꯍꯥꯏꯁꯦ ꯃꯥꯔꯀꯦꯠꯇ ꯄ꯭ꯂꯥꯅꯣꯐꯤꯛꯁ ꯍꯥꯏꯅ ꯐꯪꯉꯤꯁꯦ ꯃꯁꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯥꯏꯒꯗꯒꯦ ꯍꯥꯏꯕꯗ ꯍꯦꯛ ꯃꯄꯨꯡ ꯐꯥꯅ ꯀꯦꯟꯕ ꯈꯣꯠꯄ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔూ ꯂꯤꯞ ꯍꯥꯏꯅ ꯃꯔꯨꯗꯒꯤ ꯍꯦꯛ ꯄꯣꯛꯈꯥꯏꯕꯗꯤ ꯅꯠꯇꯕ ꯃꯅꯥ ꯃꯌꯥꯠ ꯇꯧꯕ ꯃꯅꯥꯗꯨ ꯄꯥꯟꯕꯁꯦ 2ꯗꯒꯤꯅ 4ꯐꯧ ꯁꯨꯔꯛꯄꯁꯦ ꯁꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯂꯤꯇꯔ 4.5ꯗ 1 ml ꯌꯥꯜꯂꯒ ꯀꯥꯞꯊꯣꯛꯄꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯆꯌꯣꯜ 3ꯒꯨꯝꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯂꯩꯒ ꯁꯥꯠꯂꯛꯄ ꯃꯇꯝꯁꯦ ꯁꯤꯁꯤꯗ ꯑꯃꯨꯛ ꯀꯥꯞꯄꯤꯔꯕ ꯑꯗꯨꯒ ꯌꯥꯔꯦ ꯑꯗꯨꯒ ꯂꯩ ꯁꯥꯠꯂꯛꯄꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯀꯦꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯗꯨꯗꯤ 3ꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯁꯦꯝ ꯗꯣꯁꯁꯤꯗ 1 ml ꯁꯤ ꯏꯁꯤꯡ ꯂꯤꯇꯔ 4.5ꯁꯤꯗ ꯍꯥꯞꯄꯒ ꯑꯃꯨꯛꯁꯨ ꯀꯥꯞꯄꯤꯔꯒꯗꯤ ꯃꯁꯤ ꯀꯦꯟꯕꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯥ ꯇꯤꯟꯅꯥꯅꯁꯨ ꯀꯦꯜꯍꯟꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠ ꯐ꯭ꯂꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯂꯣꯟ ꯐ꯭ꯔꯨꯠ ꯐ꯭ꯂꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯅ ꯃꯔꯨꯝ ꯊꯨꯖꯜꯂꯒ ꯄꯨꯝꯍꯜꯂꯒ ꯀꯦꯜꯍꯟꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯨꯠ ꯐ꯭ꯂꯥꯏꯒꯤ ꯇ꯭ꯔꯦꯞ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯤꯊꯥꯏꯜ ꯏꯒꯣꯅꯣꯜ ꯍꯥꯏꯅ ꯂꯩꯀꯣ ꯃꯁꯤ ꯀꯦꯛꯁꯦ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯨ ꯐꯪꯕꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯁꯤꯗ ꯑꯦꯇꯦꯛ ꯇꯧꯍꯜꯂꯒ ꯍꯥꯠꯂꯒ ꯑꯗꯨꯝ ꯇꯤꯟꯁꯤꯡꯗꯣ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯐ꯭ꯔꯨꯠ ꯗ꯭ꯔꯣꯞꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤꯅ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯑꯔꯣꯏꯕꯗ ꯊꯝꯖꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯋꯥꯍꯪꯁꯤꯡꯕꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔ ꯁꯦꯅꯥꯄꯇꯤꯗ ꯐꯥꯔꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯀꯥꯡꯖꯝ ꯍꯣꯃꯦꯟꯁꯤꯡꯕꯨ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ